ꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ngasi ay amuk ngarang ina video ama semkhrodugi matungina aina ngasi amuk anu video amga semjare maramdi sindur bindi gi maramda manipur romdagi lakpa protest mayam se ekhoi kasar da leiriba ekhoi mitei ekhoi mayam na karim haina ekhoi na pakom piba tai karam haina ekhoi change taw mathau tai adum ta chinda bodana na ekhoi kan tawra jaroi mitei puya khangdana ekhoi na wari likhun khangdana ekhoi na pakhung khumbado ekhoi kasar da leiri mi jing se loina भूत प्रेत ला करीनो वाइन लोइन हाइना रमनी अदुना जाम साथीना कोई रिसर्च तौना पाकुम पीबगी मथौ ताई अदुना ngasi video sidaina swai matang dagi hagocharage aduga ngasi aigi inakta je kanoni aigi ipuroiba mahaksu ina sum aiga wari sabada jawmina si ena ngasi jawhonbani ada mathang mathang program se dum homina rasi ngarangi video aduga mana akhoi chilina mayam mana wakhal nungairam da basu jai maramdi aigi wahaido kasar pumbagi oiba kasar hojai habidi manipur wangda leiriba tripura purama ki wakhal da nungaitaba phawbagi maramsu oini habise aina soidana khalli maramdi oisu oirangmani aina comment lakte no nungtigi nungsina irakpa mi aigi chilena aigi maru mapang mayam amagi comment lakte kaigino habida sidi hauna tajaraba mithai hauna tajaramba chocolate ama ngangamdagi munbagi mawongda oina tai sigi wari se adubu aina haijening khibadudi sumaina atopa lamda manipur dagi hanjanna khoigi youtuber kayada sumaina noi kasar se sindur bindi namba mayang saja chatpa aina hairaibo se si ekhoigi matau mona haibani masi sigi maramda ngasi phawda kanawona video semde habadi sum icham chamna khoidi sindur se khoi sigadi chatnai aduidi khoi sigadi sumai tawdraga tawbani na khoidi ahansingna se sumai taw hai aduidi sindur sina khoi mau haibagi kanoni asumana di mayamamna reply pi bai mayam su tare adubu si mayam se si natabada su khoina khoi manungda habadi si nataba wakhal amasi wakhalon chenba mi mayam ama lei habasi su aina khanghaningba ma haiba tare ko khoigi manipur dagi wahang hangakpanina manipur romda ina khanghaningba habadi khoigi isilaw mayam singna khangamdaba leiraga su aina yamna khanghaningba haiba tare ko ate hojik jeans khangau je phajai na se leire ado kharan leradi jeans khangau si akhoigi chanabini hairadra jeans khangau se akhoi setli pami haina pami sijinaba jai adudi natte akhoigi natte sigumbagi mawongdani aina ngarangi haikiba warido siga janingdaba ai sinurdo thadapa ngamjaro haibagina wamani aduga si warise ichen haise lali natragana masina haise soi haiba warisisu haibirau kasu kaide ai tawjaningi kanagumbana sumaina haibirakpa haise laibak phabani eba ngarang video ama semjakibani video aduda mitei ekhoigi sindur haiba laibakta angangba thinbagi chanabi asigi matangda khara haikibadu kanagumba singna mitei manungda yaningdaba adedi sindur thilli haina haibada haidi nungaitaba warauba tobiganu masi mitei ekhoigi manungda chanabi asi kadomdagi lakpano kari hairibano sindur thingbagi matang asida haifet panjakibani maru oina sindur haiba wai asi miteigi wai nate masina takpadi sindur asi miteigi pot nate maramaduna miteigi chatnabidasu masi oiba yadaba chatnabini masi Koribnas nintaugi haktakta Santidas Gosaina Ramandi Dharma mitei buloholaba matungda masi chatnabi asi Bangali Hindu singi laibakta sangrenda sindur sangna namba ade laibakta sindur puta thinba habisi chanabi oi dharma amada atopa dharma da mingkai lo changabasu atopa kunai gi nupi singna Hindu nupi singna makhoi luong khongdong bada natraga chathok chasin tawbada makhoi atopa lainingda habidi Christian changba khangde
ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯗ ꯆꯠꯈꯤꯕ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯊꯥꯗꯦ ꯃꯁꯤ ꯀꯜꯆꯔꯅꯤ ꯆꯠꯅꯕꯤꯅꯤ ꯈꯨꯟꯅꯥꯏ ꯂꯤꯆꯠꯅꯤ ꯈꯨꯟꯅꯥꯏ ꯂꯤꯆꯠ ꯑꯁꯤ ꯁꯥꯒꯣꯟꯅꯕ ꯊꯧꯔꯝꯅꯤ ꯃꯗꯨꯗꯤ ꯊꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯁꯤꯟꯗꯨ ꯊꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯆꯠꯅꯕꯤꯁꯨ ꯅꯠꯇꯦ ꯃꯤꯉꯣꯟꯗꯒꯤ ꯇꯥꯡꯖꯕ ꯊꯧꯔꯝꯅꯤ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯕ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯜꯂꯤꯕ ꯃꯗꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯗꯣꯛꯐꯝ ꯆꯪꯉꯤ ꯉꯁꯤꯒꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯗꯨ ꯊꯤꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯅꯩꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯌꯦꯡꯉꯨ ꯁꯤꯟꯗꯨ ꯊꯤꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯃꯈꯣꯏ ꯁꯤꯟꯗꯨ ꯊꯤꯜꯂꯝꯗꯦ ꯃꯗꯨ ꯒꯧꯔ ꯙꯔꯃꯗ ꯂꯩꯔꯝꯕꯅꯤꯅ ꯆꯟꯗꯣꯟ ꯊꯤꯜꯂꯝꯃꯤ ꯑꯗꯣ ꯆꯟꯗꯣꯟ ꯊꯤꯜꯂꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯧꯅꯤ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯈꯪꯅꯅꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕ ꯋꯥꯍꯪꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯄꯤ ꯈꯛꯇꯅ ꯃꯧꯅꯤ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯎꯠꯅꯅꯕ ꯍꯣꯠꯅꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯧ ꯍꯥꯏꯕꯁꯦ ꯃꯧꯅꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯦ ꯂꯩꯁꯥꯕꯤꯅꯤ ꯃꯧ ꯍꯥꯏꯕꯁꯤꯅ ꯀꯔꯤꯕꯨ ꯀꯧꯏ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯅ ꯀꯅꯥꯕꯨꯅꯣ ꯃꯁꯤ ꯈꯪꯗꯣꯛꯄ ꯑꯃꯁꯨ ꯆꯪꯉꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥꯒꯤ ꯂꯩꯁꯥꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯦ ꯍꯥꯏꯔꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄꯁꯤ ꯍꯥꯏꯗꯤ ꯅꯤꯉꯣꯟꯗꯒꯤ ꯃꯧ ꯑꯣꯟꯈꯤꯕꯕꯨ ꯅꯤꯉꯣꯟꯗꯒꯤ ꯌꯨꯝ ꯄꯥꯟꯈꯤꯕꯕꯨ ꯑꯁꯤꯕꯨ ꯃꯧꯊꯣꯛꯄ ꯑꯣꯟꯈꯤꯕ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟꯗꯨ ꯊꯤꯜꯂꯒꯅ ꯃꯧꯅꯤ ꯅꯠꯇ꯭ꯔꯒ ꯃꯧ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯍꯦꯛ ꯇꯥꯔꯒꯗꯤ ꯃꯧꯅ ꯁꯦꯠꯂꯤꯕ ꯃꯥꯒꯤ ꯐꯅꯦꯛ ꯑꯁꯤ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯃꯍꯥꯛ ꯑꯁꯤ ꯊꯕꯥꯛꯇ ꯁꯦꯠꯀꯗꯕꯅꯤ ꯃꯁꯤꯅꯅꯤ ꯑꯁꯦꯡꯕ ꯃꯧꯒꯤ ꯁꯛꯇꯝ ꯇꯥꯛꯇꯣꯔꯤꯕꯁꯦ ꯁꯤꯟꯗꯨ ꯊꯤꯜꯂꯒꯇ ꯃꯧꯅꯤ ꯍꯥꯏꯕ ꯃꯗꯨ ꯌꯥꯔꯣꯏ ꯃꯄꯥꯟ ꯊꯣꯡꯗ ꯂꯥꯏꯕꯛꯇ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯤꯟꯗꯨ ꯊꯤꯜꯂꯒ ꯆꯠꯄ ꯃꯇꯝꯗ ꯃꯥꯁꯦ ꯃꯧꯅꯤ ꯍꯥꯏꯅ ꯃꯤꯅ ꯍꯦꯛꯇ ꯂꯧꯔꯗ꯭ꯔꯥ ꯃꯥꯗꯤ ꯑꯁꯦꯡꯕꯗꯤ ꯃꯥ ꯂꯩꯁꯥꯕꯤꯅꯤ ꯑꯗꯣ ꯑꯄꯥꯝꯕ ꯃꯤꯗꯤ ꯃꯥꯅ ꯆꯠꯅꯕꯤ ꯑꯁꯤ ꯄꯥꯝꯃꯒꯗꯤ ꯇꯧꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯤꯡꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯣ ꯊꯤꯡꯁꯨ ꯊꯤꯡꯉꯣꯏ ꯑꯗꯣ ꯊꯤꯡꯐꯝꯁꯨ ꯊꯣꯛꯇꯦ ꯃꯥ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯨꯗꯤ ꯈꯪꯐꯝ ꯊꯣꯛꯏ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯏꯁꯥꯒꯤ ꯂꯣꯟ ꯏꯁꯥꯒꯤ ꯏꯅꯥꯠ ꯏꯁꯥꯒꯤ ꯏꯌꯦꯛ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯈꯨꯗꯤꯡꯃꯛꯀꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯣꯜꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯗ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯃꯁꯥꯒꯤ ꯃꯔꯣꯜ ꯃꯄꯨꯡ ꯐꯥꯅ ꯂꯩꯇꯕ ꯃꯁꯥꯒꯤ ꯃꯌꯦꯛ ꯂꯩꯇꯕ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯑꯁꯦꯡꯕ ꯈꯨꯟꯅꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯧ ꯑꯃꯒꯤ ꯇꯥꯛꯀꯗꯕ ꯁꯛꯇꯝꯗꯤ ꯊꯕꯥꯛꯇ ꯐꯅꯦꯛ ꯁꯦꯠꯄ ꯑꯁꯤꯅ ꯑꯁꯦꯡꯕ ꯃꯧꯒꯤ ꯁꯛꯇꯝ ꯑꯣꯏꯒꯅꯤ ꯃꯁꯤ ꯑꯩꯈꯣই ꯎꯔꯛꯏ ꯑꯩꯈꯣই ꯆꯠꯅꯕꯤ ꯊꯦꯡꯅꯔꯛꯏ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯙꯔꯃ ꯆꯪꯂꯨꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯦꯡꯊꯔꯕ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯍꯤ 30 ꯑꯗꯨꯋꯥꯏꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯑꯀꯟꯕꯤ ꯃꯣꯏꯕꯨꯡ ꯈꯨꯖꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯕꯨꯡ ꯈꯨꯖꯤ ꯑꯃꯗꯤ ꯂꯥꯏꯕꯛꯇ ꯁꯤꯟꯗꯨ ꯊꯤꯟꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯀꯟꯕꯤꯗ ꯆꯠꯅꯔꯛꯏꯕꯅꯤ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯕ ꯂꯥꯜꯂꯤꯕꯁꯦ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯂꯩꯔꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯂꯩꯔꯤ ꯇꯥꯟꯅꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯃꯗꯨꯅ ꯑꯆꯨꯝꯕꯅꯤ ꯆꯠꯅꯕꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯃꯥ ꯑꯄꯥꯝꯕꯗ ꯑꯣꯟꯁꯤꯟꯈꯤꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯒꯗꯤ ꯈꯨꯟꯅꯥꯏ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯄꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯟꯗꯨꯔ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯤꯇꯩꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯁꯤꯅ ꯁꯨꯃꯨꯛ ꯇꯥꯛꯆꯔꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯂꯥꯏꯕꯛꯇ ꯃꯧ ꯑꯣꯏꯔꯒ ꯅꯝꯁꯥ ꯊꯤꯟꯕ ꯍꯥꯏ ꯂꯩꯁꯥ ꯊꯤꯟꯕꯁꯨ ꯍꯥꯏꯅꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯒꯧꯔꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯆꯟꯗꯣꯟ ꯍꯥꯏꯅ ꯈꯪꯅꯩ ꯑꯁꯤ ꯆꯟꯗꯣꯟ ꯍꯥꯏꯗꯤ ꯄꯟꯗꯥꯁꯤꯡꯅ ꯂꯥꯏꯐꯝꯗꯒꯤ ꯄꯨꯔꯛꯄ ꯂꯩꯕꯥꯛ ꯑꯗꯨ ꯆꯟꯗꯣꯟ ꯍꯥꯏꯅ ꯁꯤꯖꯤꯟꯅꯩ ꯃꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯗꯤ ꯂꯥꯏꯕꯛꯇ ꯊꯤꯜꯂꯤꯕ ꯅꯝꯁꯥꯁꯤꯗꯤ ꯎꯅꯨꯡꯁꯤ ꯆꯟꯗꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯎ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯃꯁꯤꯕꯨ ꯎꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯤꯇꯩꯅ ꯈꯪꯉꯤ ꯃꯗꯨꯒꯤ ꯎꯅꯨꯡꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯄꯥꯛꯇ ꯇꯛꯑꯒ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛꯇ ꯃꯗꯨ ꯏꯁꯤꯡ ꯍꯥꯞꯄꯒ ꯇꯛꯑꯒ ꯃꯗꯨꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨ ꯎꯅꯨꯡꯁꯤ ꯑꯗꯨ ꯂꯥꯏꯕꯛꯇ ꯅꯝꯃꯤ ꯃꯁꯤꯕꯨ ꯀꯔꯤ ꯀꯧꯏ ꯂꯩ ꯂꯥꯡꯕ ꯀꯧꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯊꯃꯣꯏ ꯂꯥꯏꯌꯨꯝꯕꯨ ꯂꯨꯅ ꯁꯦꯡꯅ ꯅꯥꯟꯅ
ꯂꯩꯅꯅꯕ ꯊꯃꯣꯏꯕꯨ ꯍꯥꯏꯗꯤ ꯃꯀꯥ ꯂꯥꯝꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕ ꯃꯅꯝ ꯐꯥꯎꯅꯅꯕ ꯃꯗꯨꯒꯤ ꯂꯩ ꯑꯗꯨ ꯂꯥꯏꯕꯛꯇ ꯂꯥꯡꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯄꯊꯥꯞ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯍꯥꯏꯖꯔꯔꯣꯏ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯇꯝꯁꯤꯒꯤ ꯑꯆꯤꯟꯕꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯃꯤꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯆꯤꯟꯕ ꯆꯤꯟꯗꯕ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤꯗ ꯃꯤꯇꯩꯁꯤꯡꯅ ꯁꯤꯟꯗꯨꯔꯕꯨ ꯂꯥꯏꯕꯛꯇ ꯀꯤꯠ ꯂꯥꯎ ꯅꯝꯁꯤꯜꯂꯒ ꯁꯪꯂꯦꯟꯗ ꯈꯥꯏꯗꯣꯛ ꯊꯤꯜꯂꯒ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤꯅꯤ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯕꯗꯤ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯄꯟꯖꯅꯤꯡꯉꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯤꯟꯗꯨꯔ ꯍꯥꯞꯄꯤ ꯀꯨꯖꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯁꯤꯟꯗꯨꯔ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯐꯝꯗ ꯅꯤꯄꯥꯅ ꯅꯨꯄꯤꯗ ꯁꯤꯟꯗꯨꯔꯁꯦ ꯅꯝꯕ꯭ꯔꯥ ꯅꯝꯗꯕ꯭ꯔꯥ ꯃꯁꯤ ꯑꯃꯇꯪ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯑꯩ ꯈꯪꯖꯕ ꯄꯥꯝꯃꯤ ꯁꯤꯟꯗꯨꯔꯗꯨꯁꯨ ꯃꯃꯥꯡꯉꯩ ꯍꯥꯟꯅꯗꯤ ꯍꯥꯞꯄꯝꯄꯣꯟꯇꯦꯕ ꯃꯃꯥꯡꯉꯩꯗ ꯀꯩꯁꯨ ꯍꯥꯞꯇꯦ ꯍꯧꯖꯤꯛ ꯍꯥꯞꯄꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯍꯥꯞꯄꯤꯕꯁꯤꯃꯛ ꯂꯨꯍꯣꯡꯐꯝꯗ ꯃꯐꯝꯗ ꯅꯤꯄꯥꯅ ꯁꯤꯟꯗꯨꯔꯁꯨꯕꯨ ꯄꯪꯒꯥꯂꯤꯒꯨꯝꯅ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯇ ꯊꯤꯟꯕ꯭ꯔꯥ ꯃꯁꯤꯃꯈꯛ ꯑꯩꯅ ꯈꯪꯖꯕ ꯄꯥꯝꯃꯤ ꯃꯁꯤ ꯆꯠꯅꯕꯤ ꯂꯩꯔꯕ꯭ꯔꯥ ꯃꯁꯤ ꯎꯗꯦ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨ ꯑꯁꯦꯡꯕ ꯇꯥꯛꯄꯤꯔꯛꯎ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯗꯨ ꯅꯝꯕꯒꯤ ꯃꯇꯥꯡꯗ ꯅꯝꯃꯤ ꯅꯝꯗꯦꯒꯤꯗ ꯃꯁꯤꯒ ꯋꯥꯔꯧ ꯄꯨꯔꯧꯅꯗꯅ ꯌꯥꯝꯅ ꯖꯦꯟꯅ ꯈꯣꯠꯅꯕꯒꯤ ꯃꯊꯧ ꯃꯉꯝ ꯅꯠꯇꯦ ꯃꯁꯤ ꯇꯥꯟꯅꯕꯅꯤ ꯃꯁꯤ ꯈꯟꯅ ꯅꯩꯅꯕꯅꯤ ꯑꯆꯨꯝꯕ ꯐꯖꯕ ꯑꯗꯨ ꯄꯣꯔꯛꯅꯕꯅꯤ ꯃꯁꯤꯗ ꯈꯪꯗꯕ ꯃꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯟ ꯑꯩꯈꯣꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯁꯤꯡꯅ ꯈꯔ ꯈꯪꯗꯕ ꯑꯍꯟ ꯈꯔꯗꯨꯁꯨ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡ ꯑꯗꯨ ꯃꯔꯛꯇ ꯂꯥꯏꯅꯤꯡ ꯍꯤꯟꯗꯨꯗ ꯆꯪꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯅꯍꯥꯔꯣꯟ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯈꯪꯉꯒꯗꯤ ꯑꯆꯨꯝꯕꯗꯨ ꯑꯍꯟꯁꯤꯡꯗ ꯇꯥꯛꯄꯤꯐꯝ ꯊꯣꯛꯏ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯁꯣꯏꯅ ꯂꯥꯟꯅ ꯆꯠꯂꯝꯕ ꯂꯩꯔꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯐꯝ ꯊꯣꯛꯏ ꯃꯗꯨꯅ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯐꯕ ꯐꯖꯕꯁꯦ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯁꯤꯡꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯅꯤ ꯑꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯐꯖꯅꯕꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯅꯠꯇꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯤꯟꯗꯨꯔ ꯅꯝꯕ ꯃꯕꯨꯡ ꯀꯨꯖꯤ ꯁꯤꯕꯁꯤ ꯇꯉꯥꯏꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯆꯠꯊꯕꯤꯌꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯀꯟ ꯑꯔꯤ ꯁꯤꯡꯅꯗꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯁꯨ ꯍꯥꯏꯔꯣꯏ ꯃꯁꯤꯒ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯔꯣꯖꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯗꯨ ꯏꯅꯥꯎꯗꯨꯅ ꯍꯥꯏꯔꯛꯑꯦ ꯆꯤꯆꯦ ꯌꯥꯝ ꯐꯖꯅ ꯋꯥꯍꯩ ꯄꯥꯎꯇꯥꯛ ꯄꯤꯔꯦ ꯀꯩꯅꯣꯗꯒꯤ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯑꯗꯨꯕꯨ ꯇꯦꯁꯠ ꯑꯣꯐ ꯁꯤꯜꯆꯔ ꯃꯤꯇꯩ ꯍꯥꯏꯕ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯁꯦ ꯑꯁꯤ ꯍꯥꯟꯅ ꯃꯤꯇꯩꯁꯦ ꯃꯩꯇꯩ ꯑꯣꯏꯅ ꯃꯤꯇꯩ ꯍꯥꯏꯅ ꯍꯥꯟꯅ ꯑꯣꯟꯊꯣꯛꯎ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯂꯥꯜꯂꯤ ꯃꯤꯇꯩ ꯍꯥꯏꯕꯗꯤ ꯏꯇꯩ ꯏꯇꯩꯔꯦ ꯍꯥꯏꯕꯅꯤ ꯃꯤꯇꯩꯅ ꯆꯨꯝꯗꯦ ꯃꯩꯇꯩꯅ ꯆꯨꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯔꯣꯖꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯣꯟꯐꯥꯔꯝꯅꯣ ꯀꯅꯥꯗꯒꯤ ꯄꯥꯎ ꯂꯧꯔꯛꯄꯅꯣ ꯃꯤꯇꯩ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯃꯩꯇꯩ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯅꯥꯗꯒꯤ ꯐꯪꯉꯛꯏ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇꯒꯤ ꯐꯪꯉꯛꯏ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯄꯥꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯩꯒꯤ ꯏꯄꯥꯅ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯆꯍꯤ 40 ꯁꯨꯗꯅ ꯂꯩꯈꯤꯗ꯭रे ꯏꯄꯥꯗꯨꯅ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯔꯝꯗ ꯔꯤꯁꯥꯔꯁ ꯇꯧꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯑꯍꯟꯒꯤ ꯃꯆꯥꯅꯤ ꯑꯩ ꯑꯗꯨꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯗ꯭ꯔꯒꯁꯨ ꯃꯤꯉꯣꯟꯗ ꯐꯖꯅ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯍꯥꯟꯒꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗꯁꯨ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯂꯥꯛꯈ꯭ꯔꯦ ꯅꯣꯏ ꯀꯁꯥꯔꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯊꯤꯟꯗ꯭ꯔꯤꯁꯦ ꯏꯕꯦꯝꯃ ꯅꯪ ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗꯁꯨ ꯀꯃꯦꯟ ꯂꯥꯛꯄꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯤꯇꯩꯒꯤ ꯃꯇꯥꯡꯁꯦ ꯃꯤꯇꯩꯒ ꯃꯩꯇꯩꯒꯤ ꯃꯇꯥꯡꯁꯦ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯃꯩꯇꯩ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯁꯤ ꯃꯇꯥꯡꯗ ꯑꯩꯅꯕꯨꯗꯤ ꯍꯥꯏꯔꯨꯗꯅ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯦ ꯑꯁꯤꯕꯨ ꯃꯤ ꯍꯥꯏꯅ ꯈꯪꯉꯤ ꯃꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄꯗ ꯃꯤ ꯍꯥꯏꯕ ꯃꯌꯥꯝꯗꯒꯤ ꯏꯇꯣꯞ ꯇꯣꯛꯈ꯭ꯔꯕ ꯐꯨꯔꯨꯞ ꯑꯗꯨꯕꯨ ꯃꯤꯇꯩ ꯍꯥꯏꯅ ꯀꯧꯏ ꯑꯩ ꯁꯝꯅ ꯍꯥꯏꯖꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯅꯩꯅꯒꯅꯤ ꯃꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯦ ꯈꯪꯅꯔꯤꯕ ꯑꯁꯦ
ꯃꯩꯗꯒꯤꯗꯤ ꯆꯣꯡꯊꯣꯔꯛꯇꯦ ꯃꯩꯗꯒꯤ ꯄꯣꯛꯏ ꯍꯥꯏꯅ ꯑꯇꯣꯞꯄ ꯃꯌꯥꯗ ꯑꯁꯦꯡꯕ ꯄꯨꯌꯥ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯔꯤ ꯃꯩꯇꯩ 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 ꯍꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯀꯥꯎꯊꯣꯛꯈꯤꯗꯅ ꯃꯩꯇꯩ ꯃꯩꯇꯩ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯣꯖꯥꯁꯤꯡ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯐꯥꯎꯗ ꯃꯩꯇꯩ ꯃꯩꯇꯩ ꯈꯣꯟꯊꯣꯛꯇ ꯏꯔꯛꯄ ꯃꯇꯝꯗꯁꯨ ꯃꯤꯇꯩ ꯍꯥꯏꯅ ꯏꯕ ꯃꯍꯥꯛ ꯑꯣꯖꯥꯁꯤꯡꯗꯨꯐꯥꯎꯗ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯃꯩꯇꯩ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩꯇꯩ ꯀꯧꯔꯤꯕꯅꯣ ꯃꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯆꯥ ꯇꯥꯅ ꯈꯪꯕꯤꯈꯣ ꯃꯤꯇꯩ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯁꯅꯥꯃꯍꯤꯗ ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯥꯡꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯤ ꯑꯣꯏ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯤ ꯑꯇꯩ ꯑꯇꯩꯗꯒꯤ ꯇꯣꯞꯈ꯭ꯔꯕ ꯃꯤꯇꯩꯕꯨ ꯃꯤꯇꯩ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤꯅꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯒꯤ ꯏꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯈ꯭ꯔꯕ ꯃꯤꯕꯨ ꯃꯤꯇꯩ ꯍꯥꯏꯔꯒ ꯈꯪꯉꯤ ꯃꯁꯤ ꯅꯩꯅꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯗ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯅꯩꯅꯔꯣꯜ ꯑꯁꯦ ꯑꯩꯈꯣꯏ ꯊꯝꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯔꯣꯏꯁꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯃꯤ ꯑꯇꯩ ꯑꯇꯩ ꯃꯤ ꯑꯇꯣꯞ ꯑꯇꯣꯞꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯆꯦꯜꯂꯤ ꯍꯥꯏꯅ ꯃꯤꯇꯩꯅꯤ ꯑꯗꯨꯅꯕꯨ ꯋꯥꯔꯤꯗ ꯂꯩꯗꯨꯅꯤ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯗꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅꯤ ꯐꯅꯁꯨ ꯁꯛ ꯃꯥꯟꯅꯁꯅꯨ ꯑꯩꯈꯣꯏꯒ ꯁꯛ ꯃꯥꯟꯅꯕ ꯖꯥꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥꯟꯅꯗꯕꯁꯨ ꯂꯩ ꯑꯃꯨꯕ ꯑꯗꯩꯗꯤ ꯃꯤꯠ ꯂꯥꯎꯕ ꯑꯩꯈꯣꯏꯗꯧꯅ ꯃꯤꯠ ꯈꯨꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯟꯅꯗꯕꯅꯤ ꯌꯦꯡꯉꯨ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒ ꯁꯛ ꯃꯥꯟꯅꯕ ꯑꯩ ꯃꯤꯉꯣꯟꯗꯤ ꯀꯩꯁꯨꯝ ꯄꯟꯖꯔꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯑꯣꯡ ꯃꯤꯁꯦ ꯊꯦꯡꯅꯔꯛꯑꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯃꯣꯏꯅ ꯁꯣꯝꯗ ꯂꯨꯔꯤꯃꯤ ꯅꯥꯜꯂꯤꯃꯤ ꯑꯗꯩꯗꯤ ꯂꯥꯏ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯅꯤꯡꯒꯗꯕ ꯃꯑꯣꯡꯗ ꯀꯩꯗꯧꯔꯤ ꯁ꯭ꯋꯥꯏꯗ ꯃꯦꯒꯥꯖꯤꯟ ꯑꯃ ꯂꯩꯔꯦ ꯃꯦꯒꯥꯖꯤꯟ ꯈꯪꯗꯦ ꯀꯣꯄꯤ ꯑꯃ ꯈꯪꯗꯦ ꯃꯥꯅ ꯄꯥꯗꯣꯔꯦ ꯑꯗꯨ ꯀꯩꯗꯧꯔꯤ ꯈꯪꯕ꯭ꯔꯥ ꯃꯈꯣꯡꯅ ꯀꯣꯠꯂꯒ ꯂꯥꯝꯃꯒ ꯂꯧꯁꯜꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯁꯤ ꯂꯥꯝꯃꯒꯅꯤ ꯈꯖꯤꯛꯇꯪ ꯈꯣꯡꯅ ꯁꯣꯛꯈꯤꯕ ꯇꯥꯔꯁꯨ ꯂꯥꯏꯕꯛ ꯀꯠꯇꯅ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯒꯤ ꯄꯨꯛꯆꯦꯟ ꯆꯦꯟꯕ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯂꯩꯕꯅꯤ ꯑꯗꯨꯅꯅꯤ ꯃꯤ ꯑꯇꯩꯗꯒꯤ ꯃꯤ ꯑꯇꯣꯞ ꯑꯇꯣꯞꯄꯗꯒꯤ ꯇꯣꯉꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯑꯇꯩ ꯑꯇꯩꯗꯒꯤ ꯇꯣꯉꯥꯜꯂꯦ ꯍꯥꯏꯅ ꯃꯤꯇꯩꯅꯤ ꯑꯁꯤꯁꯤꯒ ꯏꯇꯩ ꯍꯥꯏꯅ ꯃꯤꯇꯩ ꯍꯥꯏꯕ ꯅꯠꯇꯦ ꯔꯣꯖꯤ ꯅꯪ ꯈꯤꯇꯪꯗꯤ ꯈꯪꯗ꯭ꯔꯤ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯁ꯭ꯇꯗꯤ ꯇꯧꯕꯅꯤ ꯁꯤꯒꯤ ꯃꯔꯝꯗ ꯃꯑꯣꯡ ꯂꯥꯏꯔꯤꯛ ꯁꯦ ꯂꯩꯕꯅꯤ ꯃꯑꯣꯡ ꯁꯤꯒꯨꯝꯕ ꯑꯗꯨꯅ ꯍꯥꯏꯁꯤꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯍꯥꯏꯔꯒꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯇꯩ ꯃꯔꯨꯞ ꯆꯠꯄ ꯈꯔꯁꯤꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯟꯖꯔꯕꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯒꯧꯔꯥꯡꯒ ꯙꯔꯃ ꯒꯨꯝꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯏꯟꯁꯜꯠ ꯇꯧꯔꯒ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯈꯨꯟ ꯂꯩꯀꯥꯏ ꯑꯣꯏꯔꯒꯁꯨ ꯍꯦꯛ ꯕꯥꯇꯣꯟ ꯇꯧꯕꯤꯗꯕ ꯑꯗꯩꯗꯤ ꯍꯦꯛ ꯕꯥꯇꯣꯟ ꯀꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯦꯛ ꯆꯪꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯈꯨꯟ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯂꯥꯟꯕ ꯇꯧꯗꯕꯩꯅꯣ ꯍꯧꯖꯤꯛ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯏꯆꯦ ꯍꯥꯏꯅ ꯍꯪꯉꯛꯏꯕ ꯅꯪꯁꯦ ꯑꯁꯦꯡꯕ ꯃꯤꯇꯩꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯑꯕꯅꯤ ꯑꯗꯣ ꯃꯤꯇꯩ ꯃꯔꯨꯞꯇ ꯆꯪꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤꯇꯩꯁꯦ ꯀꯅꯥꯅꯣ ꯃꯤꯇꯩꯒꯤ ꯍꯧꯐꯝ ꯁꯥꯠꯐꯝ ꯏꯄꯥ ꯏꯄꯨ ꯍꯧꯐꯝ ꯑꯗꯨꯗꯩꯗꯤ ꯂꯣꯟ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯀ꯭ꯔꯤꯇꯤꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯤꯒꯠꯄ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ ꯊꯤꯒꯠꯄꯗꯨꯕꯨ ꯃꯩꯇꯩ ꯃꯔꯨꯞ ꯀꯧꯏ ꯃꯩꯇꯩ ꯃꯔꯨꯞ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯉꯒ ꯃꯗꯨꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯄ꯭ꯔꯣꯇꯦꯁ ꯇꯧꯁꯤ ꯀꯩꯅꯣ ꯇꯧꯁꯤ ꯍꯥꯏꯅ ꯁꯤꯜꯂꯒ ꯀꯔꯤꯝꯐꯥꯎ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯤꯕꯅꯤ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯆꯥꯟꯕꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜꯗ ꯇꯧꯔꯒ ꯂꯩꯕꯅꯤ ꯀꯅꯥꯗꯁꯨ ꯑꯩꯈꯣꯏ ꯑꯂꯥꯟꯕ ꯇꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯈꯟꯕ ꯂꯩ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯇꯧꯋꯦꯅ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯏꯟꯊꯣꯛꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯇꯧꯕꯒꯨꯝꯕ ꯑꯗꯨ ꯁꯤꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯋꯥꯔꯤ ꯑꯃꯅ ꯁꯤ ꯇꯥꯔꯝꯗꯣꯏꯔꯣ ꯈꯪꯗꯦ ꯁꯤꯟꯗꯨꯔ ꯕꯤꯟꯗꯤ ꯊꯤꯟꯗ꯭ꯔꯒ ꯀꯩꯊꯦꯜ ꯕꯖꯥꯔ ꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯃꯤꯅ ꯎꯁꯤꯠꯇꯦ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯃꯧ ꯅꯠꯇ ꯃꯥꯅꯦ ꯍꯥꯏꯅ ꯍꯧꯔꯛꯏ ꯍꯥꯏꯕ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯁꯥꯊꯤꯅ ꯂꯥꯜꯂꯤ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯔ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯀꯦꯕꯣꯂꯥ ꯀꯗꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯑꯃꯦꯔꯤꯀꯥꯗꯅꯤ ꯁꯤꯟꯗꯨꯔ ꯕꯤꯟꯗꯤ ꯅꯝꯗꯕꯤꯗ ꯀꯅꯥꯅ ꯈꯠꯅꯕ ꯊꯤꯕ ꯂꯩꯕ꯭ꯔꯥ ꯃꯉꯣꯟꯗ ꯍꯤꯡꯕ ꯋꯥꯔꯝꯃꯗ꯭ꯔꯥ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯡ ꯄꯟꯖꯕꯗ ꯄꯥꯔꯤꯃꯣꯝ
ꯑꯩ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯑꯗꯣꯝꯁꯨ ꯀꯩꯊꯦꯜꯗ ꯕꯖꯥꯔꯗ ꯊꯕꯛꯀꯤ ꯀꯔꯤꯒꯤ ꯌꯥꯝ ꯊꯣꯛꯑꯦꯅ ꯇꯥꯏ ꯑꯗꯣꯝꯅ ꯀꯩꯅꯣ ꯇꯧꯕꯗ ꯁꯤꯟꯗꯨꯔ ꯃꯤꯟꯗꯤꯟ ꯅꯝꯗꯅ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯃꯃꯤꯠꯇ ꯋꯥꯏ ꯂꯩꯔꯤ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯂꯩꯔꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯆꯥꯎꯔ ꯃꯐꯝ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯂꯩꯔꯤꯁꯤꯡꯗꯣ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈꯤꯕ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯑꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯁꯤ ꯁꯤꯟꯗꯨꯔ ꯊꯤꯜꯂꯒꯇꯅ ꯀꯩꯅꯣꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯁꯦ ꯊꯤꯟꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯟꯗꯨꯔ ꯊꯤꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯥꯗꯦ ꯀ ꯍꯥꯏꯁꯦ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯋꯥꯔꯤꯁꯤ ꯆꯦꯟꯖ ꯇꯧꯁꯤ ꯍꯥꯏꯕ ꯋꯥꯔꯤꯅꯦꯕ ꯑꯗꯨꯝꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤꯡꯁꯤꯒ ꯑꯗꯨꯒꯨꯝꯕ ꯄꯛꯆꯗꯕꯅꯤ ꯄꯛꯆꯗꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯔꯕꯅꯤ ꯁꯤꯟꯗꯨꯔ ꯍꯥꯏꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦꯕ ꯚꯥꯞ ꯇꯥꯔꯕꯣ ꯁꯤꯟꯗꯨꯔ ꯍꯥꯏꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦꯕ भात हाइदो अगी लोलो इगांग मनबो खंगरोय अदुना इसम समना इना हाइबगी तौब तानब कोई पुनमो खंगमिनसी अदुदि कनागोमना हाइबा जाय इनेमबोंना गांगी सिंदु नमद्रगा लेकाइना दु गांगी गांबदो मोमो गांगमी हाना सोतिदा हो प्रधाने लुखराबि मई थाबदो तम तमना हजि चेंज ओरेदना अदो हजि हजि थोकलेइबा नहारोन लाइक लाइसु हैरेइबा नोय म्यामना खरा अखोई इमा ओरिबा इनेमबोक्स ओरिबा सिंगदा खरा ताकदना तौहलओ करिगी जारोय कयिमता यारमदबा सेलवारबो सेटपा यारमदबा इनेमबोक्तो ममौ नुपि हजि जीन्स खंगाव सेला थोई मनेमबोक थोक्तो सेलवार सेलगा चटली हाइबदि वखलसे चेंज ओइरिमेबा खंगनदोइनि मचा नुपि लेसाबि खजि खजि फारकपा चही 35 सुरकपदा गक्सम लाउबी ब्लाउज मचांग लिलगा फी लिलगा थाबन चोंगदा थारी कमाय थारी मचा नुपि ममादुगा हाइरिमे मा नंग खंगपोतेने चनबिनिने से चनबि अदु खंगद्रगदिने मिनगा तौदमी काय सुमाय हार ममादु वखलु चेंज तबिनेबा अदुमाइना हौजि हौरेइबा मौ नत्रगद्रग निंगोल खोइ म्यामना इमा इनेमबोक इकुबोक सिंगु तमना तमना समझाइगदमी अचुंबबु खोइना सेमदोबसे खोइना करिगी लांगदोइनो खोइ मो आइगी हिस्ट्री लीरगदि मयाम जांगरे मथंगदा अमुक कोना मु वारी तौसी अदो असिगी वारिनी खोइ कनादा निंगाइ लेते अदो मति अमतंगा नोइ इबाइना कइनम हाइगे अदो ngasiगी wari sidi swaida matang sida akhoi tensinaba tawjarage adwa channel sigi da tabiriba khwai tarana tabire haraga ngasigi wari sisu nangnanggi mari mata sagai na tai ichilenau imung manung punamaktasu tahanbiu achumaran nainabiu khanthabiu mayam punaku khuramjare haraga ngasigi thoramasi matang sida tensinjare mayam buthagatchari